Strong laubi awang laika yum amada bom kapsinduna pikliba angang laikhidaba dubu yaningdaba fonglokpa oina Manipuri governor na lairiba Loukhatkhre gi gate Mamangda Masa Mathanda Sijinnaba Hotnaramba advocate ama police na Loukhatkhre Masa Mathanda mai thaduna Sijinnaba Hotnaramba mioi adu Imphal West district ke manung chana laiba mayang langjing ngariangbam classified dagi Masagi chahi kunthani thoi suraba sinam Apollo apokpa sinam dolen kawi hairi mahanga sinungthilpung amaga minute tara mangarom taba duwaida gari macha amada thauduna laklaga Loukhatkhre gi gate mamangda Masa Mathanda mai tharaga sizarani haiduna kerosene haizin ba horakpada mafamadu da duty taramba Police personnel sing changsilaktuna makhutagi maikhet munkibani tungda miyoy adu city police ki team amana faduna pukhi thawdo adu hek thokpaga Imphal gi Loukhatkhre gi akoibada pamdaba thawdok sing thoktanaba gi damang Manipur police ki personnel sing mikup nahum singna ngak selaga leikhi